Miss PAODAM ing tabli bising bohan bamakta dan nomai ting kondisi na tarang Oktober na krom jari ngasigi marawi PAODA. Prioritize breastfeeding, create sustainable support system haiba theme da World Breastfeeding Week bising ni kun mga gitarang pangtokre. Transforming food, land and water system to combat the current climate crisis in Manipur haiba hiram da nomag ibu workshop pangtok na hiram kaya da kananay na kre. Malim gi oina honglakliba kaithel gi chatnarola sida lamdam asigi fisalon sa tawriba singsu yauksin bangam na bhona pham thoi hain handloom and textile director na haikre loinena India gi vice president khannabagi election September 12 da pangtok lagani mapungaba pau miyam na pizari Malim gi mafam kaya da ngasi World Breastfeeding Week lisingani kunmunga gi thauram pangthok pagom Manipur su pangthoknari masigi sharuk amo oina Regional Institute of Medical Sciences RIMS na sinna prioritize breastfeeding create sustainable support system haiba theme da World Breastfeeding Week lisingani kunmunga gi thauram pangthokre RIMS की OPD complex ता पांगथोखिबा थरम अदुदा RIMS की director Professor G Sunil Kumar Sharma RIMS hospital की medical superintendent Professor N Sanjeev DIPR की director NG Uttam amadi BPAM की secretary Dr James Elangbam na athoiba mithung थरम mapu amadi akhannabat mithungnen oina sarau yakhe थरमगा मरिलेना RIMS की director Professor G Sunil Kumar na hai angangama Wana lehen bahai basida mamagi komlang suksoi shoidna tha taruk fawa pithak bahai basi yamna maru oi masi miyamna khangnarabasu support system watpana maram oiraga macha oiba singda mamagi komlang pithak page changasi hanthari mama oibi singna macha sing masafa na leinaba mamagi komlang yaiba makai pithak na bhonasi haikibaga lonena hospital asige OPD da mama oibi singna macha singbu komlang pithak pada khudong chanaba maphamama thorang tauragani fongdokhi tharonggi saruk ama oina College of Nursing na breastfeeding ge structure kaya stall hangna miyam de awareness pibagi saruk ama oina utkhi Recognize and appreciate the unwavering dedication of all healthcare workers, especially our nurses, midwives, pediatricians, and nutritionists who are on the front lines of breastfeeding support every day. In the closing, let me say this: every drop of breast milk is a gift of life, of immunity, of connection, and every act of support we offer a breastfeeding mother is an investment in a healthier future. Deputy Commissioner Kakching District Rohit Anand thorakpa order amagi matung ina Kakching District ki manungda ain yadaba mawungda lam lawshinduna yum dukan chingba sajinba potjai paisinba sing chaliba tha August ki tang 9 gi nungthil pung 3 phawbagi manungda masa na lokthokina ba khangalakli order asida palibadi asumna National Highway, State Highway, Inter District Road, Inter Village Road amadi atei fatpa na chingbada lam khopchinduna yum kai dukan na chingba sajinba potjai thamjinbana free traffic movement amadi miyam da khudong chadaba kaya mayoknare maramasna Manipur Land Revenue and Land Reforms Act 1960 ki section 15 clause 1 amadi Public Premises Act Eviction of Unauthorized Occupants Act 1978 ki section 3 ki makhada lam khopchiliba sing ki mathakta khopchiliba amadi pot thamjiliba sing ado August 9 gi nungthil pung 3 phawbagi manungda lauthokna ba khangan khibani karigumba hariba numit asi fawbada order asi indaba tarbadi marileinaba eki makhada eviction demolition amadi pochai sing lauthokpagi thabak district administration district police amadi tongan ba line department ga pullaga chatharagani matuda thorakpa amanga tapnamak masa na pujagadabani hairi
Manipur Pollution Control Board amadi IMC na chahi asigi April thadagi hoduna Imphal City gi tongan bamafamdagi phagalakhiba single use plastic ki polam sing Guwahati da recycling gi damak thakina ba sem saba hokre sem saba asigi manung channa phagalaklaba plastic sing adu makhatana amuk hana sijinaba yadana ba yotna makhul hutpagi thabak ngasidagi hokre hiramasiga mailena IMC gi Municipal Commissioner K Chandra Kumar na phongdorakpada Manipur Pollution Control Board amadi IMC linga ki ate department maruina environment department amadi police ka khusamnaduna sayesigi April thadagi hojik fawbada kg lising taret hena fakhre hai ba fagalaba polam sing asidagi ahanba oina polythene bag kg lising home henba si Guwahati ki company amada recycling gi damak thargani Guwahati da pobagi thabasna Asok Traders kauba company amada amana thaudang logani loyena pukhi gadawriba plastic asi kanaguma singna lana muk sijinarakpa yadana ba yotna makhul hutpagi thabak asi ngasidagi hobani masi hutpa hek loibaga Guwahati da thaba si hogadabani aduga lemhoriba te plastic ki polam sing asisu phase 9 na makhata na ate company sing da thakigani maramasna sigumba thingkraba plastic ki polam sing asi makhata na kana gumba matana sijinaba amadi yonba tobiganu IMC amadi Manipur Pollution Control Board na makhata na asigumba thingba thamkraba polam sing fabagi thabak asisu makhata na chathakigani haike Pagi tabak sidi adumuk pangkatan satagini adu maruai na koina di Paris ju Imphal Municipal Corporation gi jurisdiction area manung ba adi sigi supplier distributor or then adagi dukan singko any hek pang ba koina drive chat per thena ko almost pare adu fine na su akoi gi government ki account ta around 1 lakh above ko la ama makai muki sang adu maina koi kahan jagre Kunjarata Dance Performing and Research Center Kaksingwarina Ministry of Culture Government of India ki Repertory Grant Scheme gi makhada nahawariba artist singi oiba numit nifu mangani chupna chatharakpa Manipuri classical dance amasung production of Nidya Ras ki workshop ngasi Sri Nityananda Mandir Kaksingwari Senapati Lekaida Pangthokiba Thoramaduda Brajbasi Mayum Gopal Sharma State Awardee visiting Guru Jain Manipur Dance Academy Imphal na athobi mithung Lukram Manglembe State Awardee visiting Guru Jain Manipur Dance Academy Imphal na khanaba mithung amasung KSH Brajmohan scholar na Thoramabu oina saruk yakhe Athoiba mithungi world period na Brajavashi Mayung Gopal Sharma State Awardee visiting Guru Jain Manipur Dance Academy Imphal na hai ngasi Kunjarata Dance Performing Art and Culture Center Kaksingi naha oiriba artist kayabu numit nifu mangani chupna workshop pangthok piduna Nitya Ras utpiribasi yamnamak atangba mani matam amada aikogi cultural bo manghandana thamnaba ras makhal sing utnarami adubo ngasi yamna tangna utnarakle aikogi fajakraba cultural asina aikoibu malemda masak taklibani haibasi miyamna hena yanarabo wafamni aikogi culture asi aikoina yokhatpagi mathau yamna tai maramasina aikogi Culture bo yokhatna ba honariba kayana wana honariba sida aikoi miyamna so mapung fana sawgapi bagi mathau yamna tai haina so fongdokki ngasigi thoramaduga mailena chali jagoi group dance gauranga nartan classical solo dance nupa pala amasung Nitya Ras utuna miyamda yenghanki tharomgi manung channa numit nifu mangani gi workshop asida saruk yakiba artist yangkhaida saktak se pidna ikai konnabus utki Transforming food, land and water system to combat the current climate crisis in Manipur haiba hiramda nomugi oiba workshop ama pangthokre NICRA gi meeting makhada ICAR Research Complex for North East Hill Region Manipur Center Lamphel Partner Sinduna Loktak Farmers Training Hostel ICAR da pangthokhiba Thoramadu da Department of Agriculture Government of Manipur ki Director Peter Salam Danamanjuri University Imphal former Vice Chancellor Professor and Ras Mohan Department of Horticulture and Soil Conservation Government of Manipur ki Director K Devdatta Sharma Director of Environment and Climate Change ki Director Dr. T Brajakumar ICAR Research Complex for NEH Region Manipur Center ki former Joint Director Dr. I Megachandra Amadi ICAR Research Complex for NEH Region Manipur Center ki
HORC Dr. Chi H. Basudana Mathangshina Chief Guest President amadi Guest of Honor oina saruk yakibaga loinena tongan mafam singdagi lakpa KVK ki thomi amadi lomi kyasu thoromaduda saruk yake Nomugi oba workshop aduga mai lenena Department of Agriculture Government of Manipur ki Director Peter Salamna fongdorakpada lamdam asida leiriba lomi singna mahausa gi phibam nomugi kaitharakli basida Tengnariba awabasing adu matau karamna tengnagani haibasigi matangda ngasigi workshop program asi pangthokpani Manipurda kharip session yorokpada ising ichau thokpadagi awaba kaya tengnariba si karamna tengnagani amadi matam gi oiba maru marang thagadage haibadu khananainagani lonena ising ichauna sokhalaba mafam singdana karamba mana masing thaduna Lomi singda senthok lambi lehannaba karamba makhagi maru marang sing pigani haibadusu kupna khanaraba matungda laukatpe yaba thabak sing laukhatnaba ngasi workshop asida saruk yariba akhang ahi singa khanaraba matung makha taba thabak sing pakhatlagani haiki aduga drought tat toina thokpa area dana karamba makhangi crop karamba makhangi treatment tawani haibasi ekoi ngasi program sida madu chapchana madu khanaba akoi khanaba gi tanja am phangani na khanjai aduga ngasi program sigi lorapada chapcha bai khoi gi department sida khoi manipur da thengnariba climate change ki awabasi karma khanda khoi tanaraga kari policy program semaga kharadi awabasi kokpa ngamgadra haina adu maina khanaba ngamgani thane Harinam Sankirtan Jaigya Mandali Sava Kaksin Kunyalekai Amadi Southern Manipur Art and Culture Performing Center Kaksin Kunyalekai Anina Sinduna RK Ranjit Chairman Anu Mahaprabhu Navadipu Okpagi Tharam Ama Pangthokre Ngasi Kaksin Kunyalekai Dalaiba Sri Radha Mandop Mandira Pangthokiba Tharamaduda RK Ranjit Chairman Anu Mahaprabhu Navadip Nathubi Mithung Dr. Okram Rudra Babu Principal Kha Manipur College Kaksin Naurim Biramangol Thabaktagi Potharba Principal Dait Kaksin Mayang lambam ibu ema social worker na akhanaba mithung amasong mayang lambam brajamohon na tharamapusing oina saruk yake tharamaduda asil arangi maikidagi RK Ranjit Chairman Anu Mahaprabhu Navadip ki mafamda achamba lengyan khudol tamdna ikai khumna utpa ama katuna punna chaklin ama chamin nabana mampung oiba tharom sing oike Lamlai Kendra Manung Chanaleba Pibam Sokna Lailaklaba Thayong Khulgi Tongan Balambi Sing Lamlai Kendra MLA KH Ibomjan Samjin Kre Thayong Khuldage Thayong Primary Sub Center Tabalambi Thayong Dagi Thayong Don Bosco School Tabalambi Amadi Thayong Khulen Tabalambi Samjin Ki Lambin Samjin Baga Mari Lenana Kunja Singhi Maikai Dagi Fongdorakpada Thayong Kunja Singna Primary Sub Center Forward Pada Lambi Fatabana Maram Orega Kudong Chadaba Kaya Mayong Aduna Lakli Mahiroi Singna Don Bosco School Yongna Pada Laikom Thokpana Maram Oiraga Waba Kaya Mayong Naduna Lakpani Thayong Khulen Taba Lambi Asisu Nongju Tha Lakpa Khudingi Lambi Phaunadana Lakpadu Handak Lamlai Kendra MLA KH Ibomjana Sembirak Pasina Kunja Singh Haraunare MLA KH Ibomjana Taru Bada Mai Pakpa Oinaba Yaipa Paujel Pirak Pagalunena MLA na Matam Chupada MLA bu Matam Chupada Sawatkani Haina Fongdorakle Kunchang Yanabagi main road to give Fajana, those singling Nungs Tabira, Adogolonena, I put parking begin, I put the Kunge, Tayong the Moscow School, a Sipa Buddha, like Homna Talaba, Nongsuta, announcing the Japan White Romatam Sida Mana, I see the Makus announcing it can be rega, main road to Gina, school approach Buddha, Mana singlings, Tana, Gari. Loinena Manapura aga thabi gi damak so koina angang singi tarap adugude mama mapa singi oja singi tarap so onar Imphal East District ki manungda lam khopchin ba khudingmak amata khaktana takhaigani haina Imphal East ki DC Dr. Nivedita Lailna pamna pamusingda fongdokre waphamasi District Administration Imphal East Department of Education S Samagra Shiksha Manipur amadi Central Forest Division ki meeting makhada Zonal Education Office Zone 2 Imphal East na senduna haingang Hanna Ching Dalaiba Eco Park ta haingang High School gi mahiroi singna ekper ma ke nam gi makhada
मियावकी माइक्रो फॉरेस्ट सेंबगा मरी लेनना उ थाबगी थरमदा फोंदुखिबनी थरम अदुदा सेंट्रल फॉरेस्ट डिवीजन की डीएफओ विक्रम सुरेश नाधे हैंगांग कोंथा मखा मॉडल क्लब की जनरल सेक्रेटरी एस तोंदांग चिंबा सरुक याखी थरमगा मरी लेनना विक्रम सुरेश नाधेना चलिबा सही असिदा सेंट्रल फॉरेस्ट ना तोंगान तोंगान बा थरम सिंगा मरी लेनना उ जरा लाख अनि हेना थाखरे हौजिक अमोक एक पेड़ मा के नाम 2.0 की मखादा अहेनबा उ थानबा थरम पांगथोकबा हौरे हाइखी एस्टोंदांग ना हैंगांग हन्ना चिंग असी चही कुंथ्रा रोंगी ममांगदा मरु इको कुकना लेरंबना हैंगांग चिंगी महुत्ता लेंगांग चिंग हाइना कौनरंबदगी नहा कयाना पुल्लगा उ योकपा हौरकपदगी असुकपा उमंग ओहेनबा ngamle खुलगी नहा सिंखक्तना होनरंबदगी फॉरेस्ट डिपार्टमेंट सु यौक्सिलक्तुना जॉइंट फॉरेस्ट मैनेजमेंट सेमदुना ngasiदी मपुंग फाना थबक तौबा ngamli हाइके थरंगा मैलेना डीसी निवेदिताना मखा ताखिबदा इम्फाल इसके मनुंगदा आइन काइना लम खोपचिन बातोयल खोंगनुंगदा मखल क्यागी सेंगबत सागत लंबा तौरंबसिंग तकथोकपगी थबक लेपा लेतना चथरी तुरेल खक नतना इरम खोंगलम लंबी अमदी लेरकना चिंगबगी नाक येत खोपचिनबसिंग चु तकथोकपगी थबक लेपा लेतना चथकीगनी इसिंग इचाव अमा थोरकपदा लेंगाकता ताइनबा मतुंगदा थोकतनबा थौरांग असि लौखतपनी डीसीगी मरनाई नुंगाइनबा सिनबा नते हाइकी आईडीपी सिंगी मतंगदा इकौ यावदना इम्फाल ईस्ट की मनुंगदा लांजनख्रबा खुलसिंग डिसेंबर फावगी मनुंगदा हंजिल हन्नबा थौरांग तौरी हाइना सफोंदोखे अखोना 4,000 मया ले हाइतार 3387 नि हुजिबो दिको ऑन एंड ऑफ सुले अखोगी द यूथ हॉस्टल द मले ओनली फॉर प्रेग्नेंट एंड लैक्टेटिंग मदर गी अदु ग थारगदी समटाइम्स 3900 लो बुसु यावी अदु लेत्रगदी अमु खरा हंदा घुमन लंबाकी मालेम की ओइना होंगलक्लिबा कैथेल की चटनारोल असिदा लमदम असिगी फिसालोनसा तौरिबसिंगनसु याउसिनबा ngamnaba honafam thoi masida mai pakna saru yaba ngamnabagi damakta lengaknasu matam matamgi oina subsidy pibana chingba thorang kayama leptana paikhali haina manipur lengaki handloom and textile gi director elangbam jitena phongdorakli wafam asingasi handlooms promotion council manipur na sinduna Sahi khudingi pangthoktuna lakpagum kumsiga kuntarurak suba oina pangthokkiba State Handloom Day celebration da athoiba mithunglen oina saru yaraduna director jitena phongdokhibani State Central Library Imphal Conference Hall da pangthokkiba thoromaduda director elang galonena National Awardee Mayang Lambam Radhamani amadi Weaver Service Center Imphal gi Senior Officer Beauty Lilina Mithunglen Singh oina sarugya khibagalonena fisalonsa gi lamda saknairaba miyoi humfutareta Handlooms Award lisingani kumanga su khushinaki thoromaduga mailenena Handloom and Textile Government of Manipur gi Director Elangbam Jitena Phongdorakpada lamda masida maihorolagi loinaduna laklaba amadi malemda saktakliba handloom amadi textile gi pochai sing puthokliba maru oina nupi singbo pukning thawgatnaba amadi kaikhumna utpa oina thorong asi chahi khudingi pangthoktuna lakli handloom promotion council na sinduna pangthoktuna lakpa thoromasi kumjali singani taruk matamdagi manipur lengaki senthang makhada pangthokpa haurakpani thoromasi lamda masida leiriba fisalonsa tawriba miyoi singidi lapthoknaba yadraba yamna maru oiba amani amadi leiriba leibak miyamnasu sawatpiyu loinena lamda masida tongan mafam singda mana haijaba fisalonsa tawriba singbo pukning thawgatnaba council na angamba mana piduna numit asida ikai khumnaba ulibani haiki mahakna hai Lenga ki maikaidagisu scheme haudoktuna fisabi singna lang leiba matamda discount fanghan ba haukre scheme asina fisabi amana lang leiba matamda chada kuntra discount fanghan ba maramna makhoigi sendong leiba hengathale mamangda lengakna buyback policy torami adubo madu adum chathaduna leiba yadabana hauji amuk raw material leibada subsidy pibagi khongthang asi paikhalakpani loinena lamda masita leiba si traditional textile haibaduni masi miyamna pamnaba amani masimangnasu lamda masigi fisabi singna masada chawthokjaba ama loinena thabak tawba ngamjari bani amadi leiba miyamna su makugi thabak tharom sing asida chawgatpiu haina su phongdokhi ताइबा होंग लाखो जे कई लाखे वो पृथ्वी की होंगई ब ट्रेंड जिदा मार्केट तक कंपटीशन की लेवल में लाखो मतम तदी अखोई की पिसाबी सिंग से याव ngomna na bagi level de sarkana makoida raw material subsidy ki piri je aduna masida makoi hena pot chaba ma changi market competition ji da makoi yaw ba ma changi yaw dragadi kona national level competition and international level competition then global competition da saruk yaba ngamna bagi level da sarkana matam lebi khimikta yingagadi lai policy matam change tawi adubu
ꯄꯩꯁꯥ ꯂꯣꯟꯆꯠ ꯇꯧꯔꯤꯕ ꯈꯨꯠꯂꯥꯏ ꯄꯨꯝꯅꯃꯛꯀꯤꯁꯨ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯩ ꯍꯥꯏꯕꯁꯤ ꯊꯝꯖꯒꯦ Manipurda amata ngairaba Karang Island Digital Island ama oinaba District Administration Bishnupur gi maikidagi paikhalakpa thaurang sing hena mapung fahanaba pandamda District Administration DLO sing club organization singi apunba khatna nainabagi miphamama DC office Bishnupur gi conference hall da District Administration Bishnupur na sinduna ngasi pangthokre Tharamada DC Bishnupur Pujai Langbam IAS na tharamapu oina saruk yakhi ADM Bishnupur Toizam Opendra MCS CMO Bishnupur Dr. Laisram Raichandra SDO Moirang CH Somarendro MCS SDO Bishnupur Loitong Bam Risikanta tongan balinga ki loisang singi makok thongba official sing amadi Karang Island gi tongan ba club organization singi miho sing su saruk yakhi tharamaduda Karang Island da khundari ba khunja singi senmit lon haksel mahiloisang mai thangnaba phaba isingi phibam phaganaba hojik leiriba system asidagi chawkhatna Luna na leiba tourist spot ama oina semgat na bawapam kaya su khananay naki puja ilangbam na pungduki bada island asigi khunja singi hingbagi thaksu wangkhat na ba semit lonchu fanaba atopa miyoi singna island asigi matangda khangningba khudingma digital data fangnaba digital administration gi ngakpigani district administration gi maikaidagi paikhat payaba thabak sing paikhat kani miyamna su angamba support tawbiyo manipur gi mai oiba tourist spot ama oina ba semgat pada miyoi section khuding mangna thodang lawminarasi haiki meeting se conclude tawga akoina kitang anuba additional akoi report pamba sing se tan thuna pibiro yargadi akoi independence day lorga amtang meeting ama somtam phamasi adudadi full discussion have the concrete way bako CC happy IC happy adi habdo adu tawraga final umtam lepaga thabak se ka homna wagi koi sanction tawna wagi koi higher authorities se tha wagi su koi step kuma lokhat na ba na minarse thank you Poknafam Pauche Masong Masigi sister publication The People's Chronicle Anina Helping Hands for People HHP ki matingalonna Jenims Blood Center ka punna khusam naduna nomgi oiba lemna ibi bagi tharam ama ngasi Jenims Blood Center da pangthokre hiramasiga mailena Poknafam Pauche ki editor A Robindro Sharma hai chahi asigi January dagi chahi 32 gi makhada leba angang singda I darkar leirakpa matamda replacement amata tawna lemna ipibagi khongthang asi yamna arang amani khanbadagi Poknafam amasong The People's Chronicle na Helping Hands for People amasong Jenims Blood Center ka punna khusamnaraga lemna ipibagi khongthang asi pakhatpani masida HHP ge volunteers singna thawai hakchang yauna sawgatpiba sigidamak thamoi sing thagali mahak masamak doctor natabanina khangli edubo kanagumana haibada i pithokpa haibasi khojin khuya kakthatpa Sam koi kakthapagumani I pithok ragaso amang asoi thokpada I pithok ragaso amang asoi thokpada masana dum yauzaki I pithok payaba singna changnai na I pithok pada karimata akaiba leite aduna I pithok pa haibasi aikoi mayamna pokning thawalpipa yamna darkar leiba matam amani nakal amaromda haujik asi synthetic blood puthokna ba yamna kanna honari haiba pautai masi mai pakna puthoklagadi igi awat peleriba sing asi ayamba makhai koklagani thajai haina phongdokhi tharamaduga mai lenana Helping Hands for People gi president Premjit Moirang Themna hai chahi asigi January da Helping Hands for People na initiative lawga Free Blood for Children Highway Scheme Mama Jenims Blood Center ka khusam na hawdoki scheme asigi matung inna hekpok patagi hawraga chahi 32 fawbagi manungda leiba angang singda I replacement amata tawhandana darkar leiba I lemna pidna lakle hawdokpa numita Jenims ki Dr. Kuntra Taret na I pidna hawdoki masigi makha tarakpa tongan ba section dagi maru oina mahairoi lawyer government employee na chingbana Support tawduna lakli ngasigi asina top oina tunganba mongda media gi site gi ahanba oina Poknafam amasong The People's Chronicle na initiative laruga Free Blood for Children asibu support tawba oina pangthokpani masigi demak Poknafam amasong The People's Chronicle bo haningai leitana thagali haina phongdokhi Bishnupur District ki Manung Chanba Oinamda Leo Club of Oinam inauguration tawba amadi Lions Club of Oinam amadi Lions Club of Nambol Lions Club International District 322D gi tam lisingani kunmanga kuntaru ki Board of Director installation tawba gi tharam usak
खंगदबी मनाक्ता लेबा ओइनाम पब्लिक हॉल ngarang numidang pangthokre Taramatuda Lion Club International District 322D gi immediate past district governor PMJF Lion TH Keso Singh Lion Club of Nambogi President Lion Abujam Premavati Devi Lion Club of Oyangi President Lion Dr. Thingbaizam Soren Kumar Singh Amadi John Chairperson PH Surendrana Athoiba Mithunglen Singh oina saruk yake Taramatuda PMJF Lion TH Kesona Oinamgi Leo Club Oinamasi officially inauguration Tauri Hain Lauthoki Chatliba Noba Tamgi Thaupunaba Khalaba Thomi Singbo Wasak Loki Lunena Lions Club Oinam Amadi Lions Club Nambol International District 322D gi Chaliba Chahi Lisingani Kunma Kuntaruk Tamgi Thaupunaba Khalaba Noba Thomi Singbo Haunabi Matung in a Wasak Lauduna Jar Sinaki Amadi Apaba Mioiba Kunai Yafanaba Tabakya Taruk Naba Wispike Bisnupur District ki Manung Chanba Kwakta High School gi Oriba Phibam Singh lengak na lakliba tang taret fawbagi manungda school gi awat apasing mian chindragadi school asi Kwakta gi CSO Singh Anjuman Slai Musra Kwakta AMPYA All Kwakta Coordinating Committee Akibona Thong Lonchi Lagani Haina Anjuman Slai Musra Kwakta gi Vice President Maulana Sahidur Rahman Kasmina Fongdorakle CSO Singh asigi luchingba singna school asigi Oriba Phibam Singh yengshinnaba Chatkiba Khongchat Amada wafam asi fongdokhibani mahakna makha taraduna Kwakta High School asida mahairoi matik chana lairagasu takpi tambinaba oza matik chana layamdre subject khudingi oza watli oza tara manga gi masakta laigadabada oza te aduga assistant amaga nipan khakta lay school asigi chowkidar headmaster assistant headmaster amadi ate su layamde science graduate Arts graduate oza masing shuna laite maitei mayek taknaba oza laite school management development committee na silangduna lekagi volunteer oza ahum neklaga lairik takpiba yaramle aduna laik haining lagasu takpi tambinaba oza yawdragadi karamna laik haigani hainasu mai leinaba authority da hangle Mukanabani haina sarkar silibo policy asi karam makal gi tambidana silibano aduna marabaraga awat pa khuding mang asi yamna thuba matamda Lagliba Agaski Tang Teret Fobogi Manungda Sarkar gi Meke de Gamasung Mari Lenaba Department gi Meke de Gawat Pasi Karimba Mensinna Basilak Taragadi Koktada Leriba Maroiba Ming Panjak Base so Singduna Apun Boyna Amatoina Tang Teret Sagol San Numitagi Hyrebe School Si Thonglon Zarani Kunaya sigi sakyeng minsial oiriba nupi oibi singna migi matau tamba toklasi ipai puna thambiram liba aikoi fajaraba naching yokhat minaduna iramda masi kanmina si haina ipak ina janura loin sinlon ichelgi president tongbram ibem jana press club ta pangthokpa ipak ina janura loin sinlon ichelgi kunshuba mapo kumon thorongga mailenena makna makha ta duna hai lamda masigi leiriba nupi oibi janura singda mapalamgi changlakliba sapho migi matau bana maram oiraga lamdam masigi fije chakcha nat ki saktam da lining laishon khuding makta marai chaitharak pagi amadi ahongba kaya lakpadagi kannana bawa khalon manaba chanura singna punchinduna lup asi sem kibani mapangi matau tamduna iramdam gi chanura singna fije phigai set charuba duna mapalam gi miyamna yengnak pamatamda nattaba miyeng amada yengnak pa amadi crime kya thorak pagi pau ekhoi khudingna tanadi lebak amadi khunai amage sakyeng mingsial oriba nupi oibi singasi mama amo oirakadaba maramna isa na semdok chaduna migi mitau tamba thadoklasi nat haibasi ahongba nairabasu aikhogi ipai puna chathang puthang thambiram liba amadi leijaram liba aikhogi nat ke asengma masak amadi saktam madu manghandana thamduna yokhat minasi amadi aikhogi leijari bachatna kanglon thaksi khasi naina chakchayu thakna chingba singasi chatuna iramda manipur asi kanminasi fongdoki ngasi ki tharamadudha thokchom ramani president all Manipur Women's Social Reformation and Development Samas Nupi Samas Laurembam Ngambi President Amkil Yambem Momon President all Manipur Tami Jingmi Apun Benupilop Yumlembam Mema President Nongpok Lengak Apun Benupilop Thingbaizam Ibema President Nongchup
Nongchup Imphal Palem Ima Apun Benupilop Nimpal Lorembam Pramo President Anul Sapam Bimola President Thobal District United Women's Development Organization Thobal Ima Wangkhaimayum Amushna President Manipuri Chanuralese Marup Machalema Lukram Bina Kumari General Secretary Khan Nongpok Apun Benupilop More Angom Nayani Lema President Ima Lemerel Apun Benlop Jordan Purna Tharma Pusing Oina Saruk Yake Tharmadu Laikidrabi Ichel Uripo branch के प्रेसिडेंट लरेंजम धनपति की मितमदा हाईले कतना इकाई खुना उत्खिबगा लोना इचल की हानगी थौपुबसिंग सीएसओ की लुचिंगबसिंगदा अचंब खुदोल पीदना इकाई खुना बस उत्खि इरमदम से हौगलगलिबा सनुरा सिंह नुपी मसा सिंह लमदम से नुपी खुदिमक्ता इसल की मकोक कुमोट थौरंगा मरी लेना हाइजनिंग वाफमदी मीगी मितौ तंबा थादोक्लसी इरमदम से लेजरमलिबा इपा इपुसिना इमा इबेन अहलमंसिना पारी पूरी चथांग पुतांग नाइन लेगिबा तुकुलबा इनाट की सक्तंबदो आइकोइना प्रिजर्व तौदुना अहोंगबा इनाट आइबसे अहोंगबा नाइबा ओइरगसु आइकोइना लेजरिबा आइकोइगी असेंगबा मसक अदो आइकोइना योखच्चरकांदा आइकोइगी लेजबा असेंगबा पिजे चक्सा चसा युथक सना लोंचत अमदी थक्सी कासी नाइना आइकोइ खुदिमना अमुतंग चटलकांदा इरमदम मणिपुर इमाबु कन्ननबगी थौदांग अदो नंदमसगी नुपी खुदिमक्ता सरुरा सिंगदा इसलगी कुलसुबा मपोक कुमोंगा मरी लेना पुनमक्ता नोलुंगना खाइजबगा लोइना सेंदोकमिनसी हाइना पुनमकी मफमदा Jiribam district asigi Uchatholda leriba amata ngairaba district hospital asida CRPF personnel singna district hospital Jiribam gi mari leinaba singdagi ayaba yautna leisinbadagi ngasidi sifai gi game onthokle hari nakalamaromda district hospital asigi medical superintendent oriba Dr. Muhammad Yunus Ali nangarang thokiba notice amagi matung inna non patient third party singna hospital da changba matamda 48 hour ge mamangda aiba cheral pidna changba yagani hari masida vendor contractors external service personnel organization representative amadi media personnel sing yauna formal aiba ama pidna hospital da changba yagani hari masi maru oina hospital ge environment bu masak fajana luna na amadi secure oina thamna ba pandamda laukhatpa thawrang ni hari district hospital asidagi fangba source amagi matung ina hospital asida jeribamda irang khara leiba matamda CRPF company ani hom thamlami adubo chumna escort tawbagi mawongda thamlambani adubu haujikti company gi personnel sing yam leitrabasu hospital gi mathak ki flat singda leisinbana hospital gi environment da akaiba kaya pire masigi matang da concern authority gi ayaba pibasu leiti hari masina maram oiraga haujik district hospital asigi repairing gi thabak tawbadasu ayat apan kaya piduna thabak lepa phawba leire hospital asigi leiriba water storage asisu leiriba sifai singna sizinabadagi hospital gi official amadi patient singda chauna khudong chadaba oire masipna maksing asi yengbiduna hospital da security force singna leisinba si marilena singna midyeng janghaningbagi waphamsu leire Mathangi Vice President Khanabagi Matam Election Commission na laukthokre mirep je pisinbagi aroiba numit August 12 ni election na September 8 da pangthokani numit asimakta da result laukthokani Jagdeep Dhankar na mahaki form thadopagi cheral da iriba warodi medical advice ki matung inna hakchang ngamdabana maram oidna constitution gi article 67A gi matung inna pham thadokpani Vice President Khanabagi process asi proportional representation gi system galonena semba electoral college na single transferable vote ki mateng na khali haina Vice President office website ta phongdokle Sanabagi pauda Asia gi oina amata ngairba amadi malem gi oina ariba tournament gi manungda humsuba football tournament oriba Duran Cup Sam kuntra mari shuba edition jai ani gi matungda Manipurda amo Indian Army na senduna pangthokpa tournament asi haukiba jahi lisingani kunithoida pangthokibagi matung lamdamasida thoklibeira ngasina maram oiraga jahi ani lep urba matung Indian Army amadi Manipur lenga ka khusamnaduna jahi asida Manipurda amuk pangthokibani haiba tournament asi Manipur yauna state manga Kolkata Kokrajhar Shillong amadi Jamshedpur da pangthokadabani jahi asigi oina
tournament asi mamang thagi kulhumdoida Shillongda hawdokhibani tournament asida punna team kunmari na saruk yari masigi manungda Manipurdagi team ani Neroka FC amadi Trau FC yauri ngasi Imphal ge Khomal Lampak main stadium da sathakiba group F ki ani shiba match oina Indian Navy FD amadi Real Kashmir FC ani na akan mamong da sanakiba match aduda Indian Navy FD na Real Kashmir bu panjal ani amada maiti ba pikre June ki tang taruk tagi district kang association jiribam senduna dibong khuno ki community hall ki kangsang da kang khotara taruk na saruk yaduna sanari ba ahan ba mix district kang tournament lisingani kunmanga gi ngasi sanaki bani suba quarter final knockout match da YLC dibong khuno na MITL jiribambo Panjal Tani Pani the Mighty Bapidna MITL Jiribam tournament asidagi lehore hayeng nungthil pung ama taba matamda ahum shuba quarter final knockout match ta LEC Babu Paraga Ichel Club dibong asanagani Arabda Mario amuhana miyam da pizari Prioritize breastfeeding, create sustainable support system. Haiba team da World Breastfeeding Week lisingani kunma gi thoram pangthokre. Transforming food, land, and water system to combat the current climate crisis in Manipur. Haiba hiram da nomuge bu workshop pangthokna hiram kya da kananai nakre. Malim gi oina honglakli ba kaithal gi chatnarol asida lamdam masigi phisalon sa tawriba singna su yoksimba ngamna ba hona pham thoi haina handloom and textile director na haikre loinena India gi vice president khannabagi election September 8 da pangthoklagani mes pawdam pizaba ngasi di mata se lo shinjare meeting tabil bising amukana khurumjari